ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩꯅ ꯍꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯟꯆꯥꯌꯠ ꯄꯔꯤꯁꯗ MSPPꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯎꯄ ꯑꯗ꯭ꯌꯛꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯥꯏꯁ꯭ꯔꯝ ꯕꯣꯕꯤ ꯗꯦꯕꯤꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯀꯨꯀꯤꯒꯤ MLA 10ꯅ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯉꯝꯂꯒ ꯃꯩꯇꯩꯒꯤ MLA 50ꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨ ꯂꯧꯊꯣꯛꯎ, NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇꯒ ꯌꯦꯛꯅꯕ ꯂꯩꯍꯟꯗꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯥꯝꯖꯩ꯫ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯨ ꯃꯥꯡꯖꯗꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ NRC ꯆꯠꯅꯔꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯂꯩꯖꯔꯒꯁꯨ ꯂꯩꯇꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯃꯤꯒꯤ 10ꯅ ꯀꯨꯀꯤꯒꯤ ꯏꯂꯦꯛꯇꯦꯗ ꯄꯔꯁꯟ 10ꯅ ꯂꯥꯎꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯔꯣꯏꯗꯕ ꯉꯥꯡꯉꯣꯏꯗꯕ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉ ꯄꯨꯊꯥꯗ ꯊꯥꯒꯠꯂꯒ ꯗꯦꯜꯂꯤ ꯁꯔꯀꯥꯔꯕꯨ ꯃꯈꯣꯏꯅ ꯁꯨꯝꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯤꯡꯗꯣꯝ ꯄꯣꯝꯃꯤ꯫ ꯍꯧꯕꯅ ꯃꯈꯣꯏꯅ ꯍꯧꯕ, ꯑꯗꯨꯒ ꯍꯧꯕꯅ ꯃꯤꯇꯩꯅ ꯍꯧꯕꯅꯦ ꯍꯥꯏꯕ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯧꯈꯤꯕ, ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯁꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯉꯛ ꯑꯁꯦ ꯂꯩꯈꯥ ꯇꯥꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅ ꯊꯧꯅꯥ ꯂꯩꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯍꯥꯠꯂꯒ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯕꯨ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯁꯛꯀꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯏꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯄꯦꯟꯗꯕꯗꯒꯤ ꯉꯁꯤ ꯈꯨꯠ ꯊꯣꯛꯅꯔꯛꯄꯅꯤ꯫ ꯇꯠꯇꯅ ꯆꯠꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯐꯥꯎꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯨ ꯅꯈꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯟꯐꯝ ꯊꯣꯛꯑꯦ, ꯍꯜꯂꯨ, ꯍꯟꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒ ꯐꯥꯏꯠ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯤ꯫